YUMNAM HUIDROM da LEIBA Ibudhou Shankerdeva Nupi Holi Dal Lingkhatkhibagi Suba Mapok Kumon Thouram ngasi PHAIREN gi PANCHAMI Numit da Pangthokhre Thiam Leisangkhom Community Hall da Pangthokpa Thouram aduda YUMNAM ki hanagi MLA Oinam Lukhoi Art and Culture Department ki Deputy Director G Dharmadas Sharma Thongkhong Lakshmi Municipal Council ge Chairperson Y Jamuna amade Sangit Natak Academy Awardee Saugrakpam Hemantana maruiba mithunglen sing oina saruk yakhe Thouram adugi sarugama oina dal asibu lingkhatpada achouba thaudang loramba laikhidraba singge mafamda haikat leikat tamduna ikai khumnaba utkhi Thouram aduga mari leinana wangoi FC ki hanagi MLA oinam lukhoina hai lamdam asigi na khullaba nat amadi chatnabi sing asina malemda lamdam asibu sak takpada achouba thaudang lori matamgi matungina mutsillaklaba art form sing ase aikhoina yokhatpagi tangai fadaba lei nat ki oiba fijol amate aikhoigi culture na aikhoigi sak taklibani Ibudhou Shankerdeva Nupi Holi Dal na cultural grant fangnaba hotnabada angamba mateng pangani haina so mahakna makhatana thazaba pikhi Art culture se koi doang unique hoga koi hande parampara ki pai ki haath ki apna history ki wajah se bahut bada bato doang ki tradition koi culture koi kiji chacha to ho ai koi dham to ho doang में कोई unique होगा शिव कोई culture है कि जिसके लिए मतलब लेगा सिंह को सुनना कुछ मशक्कत होगा मणिपुर है जो एक करोड़ के भारत की आवाम को समझ जाएगा आगे की मदद करना इसी जगह